ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯗꯨꯗ ꯅꯪ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯗꯤ ꯑꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯥꯏꯔ ꯀꯥꯟꯗ ꯑꯩ ꯅꯪ ꯍꯧꯖꯤꯛ ꯀꯩꯗꯧꯕꯩ ꯄꯤ ꯂꯥꯛꯑꯦ ꯅꯣꯠꯇ ꯃꯉꯣꯟꯗꯁꯨ ꯂꯥꯛ ꯌꯥꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯁꯨ ꯌꯥꯅꯤꯡꯉꯦ ꯑꯗꯨ ꯉꯁꯥꯏꯒꯤ ꯁꯣꯏꯔꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯊꯃꯣꯏꯗ ꯀꯩꯅꯣ ꯐꯅꯅꯕ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯂꯥꯏꯕꯛꯁꯤꯗ ꯇꯝꯃꯝꯗꯅ ꯇꯧꯔꯤꯅꯤ ꯀꯥꯏꯅꯀꯣ ꯑꯗꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗꯅ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯈꯤꯇꯪ ꯁꯨꯁꯥꯏꯠ ꯇꯧꯗꯅꯕ ꯀꯩꯅꯣ ꯇꯧꯕꯩ ꯋꯥꯅꯤ ꯐꯥꯊꯕꯒꯤ ꯋꯥꯅꯦꯕ ꯑꯁꯦꯡꯕꯗꯤ ꯑꯩꯅ ꯊꯃꯣꯏ ꯆꯥꯛꯑꯗꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯂꯝꯕꯤꯗꯨꯗ ꯑꯩꯁꯦ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗ ꯑꯩ ꯂꯥꯎꯗꯅ ꯈꯣꯡꯗꯅ ꯑꯩ ꯉꯪꯗꯅ ꯑꯗꯨꯝ ꯑꯩꯒꯤ ꯇꯧꯗꯧꯕ ꯑꯃꯁꯨ ꯑꯗꯨꯝ ꯇꯧ ꯑꯗꯨꯒ ꯍꯜꯂꯒ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯗꯨꯗ ꯑꯩꯅ ꯄꯥꯝꯕ ꯇꯥꯎꯁꯦꯝꯅ ꯍꯥꯏꯁꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯠꯅ ꯇꯥꯎꯁꯦꯝꯅ ꯃꯥꯅ ꯂꯥꯏꯔꯤꯛꯀꯤ ꯍꯣꯠꯅꯔꯤꯉꯩ ꯃꯅꯨꯡ ꯃꯥꯅ ꯆꯦꯛꯀꯤ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯀꯂꯥ ꯇꯧꯔꯛꯀꯅꯤ ꯀꯥꯏꯗꯤ ꯀꯂꯥ ꯑꯗꯨꯗ ꯑꯩ ꯌꯦꯠꯀꯦꯕ ꯑꯩꯒ ꯑꯃꯨꯛ ꯌꯦꯠꯅꯁꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛꯁꯤ ꯊꯥꯗꯣꯛꯑꯕꯒꯦꯕ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦꯕ ꯀꯂꯥ ꯀꯗꯥꯏꯗꯒꯤ ꯀꯂꯥꯅꯣꯗꯤ ꯄꯨꯛꯀ ꯇꯧꯔꯛꯇꯣꯏꯁꯦ ꯄꯨꯛꯀ ꯑꯩꯒꯤ ꯀꯦꯔꯤꯌꯔꯒꯅꯦꯕ ꯎꯔꯛꯇꯣꯏꯁꯦ ꯖꯦꯅꯦꯔꯦꯁꯟꯗꯨꯗ ꯇꯥꯎꯁꯦ ꯑꯣꯏꯅ ꯑꯃꯨꯛ ꯃꯦꯆꯣꯔꯒꯤ ꯑꯦꯔꯤꯌꯥꯗꯨꯗ ꯆꯪꯈꯤꯕꯩꯅꯦꯕ ꯅꯣꯏ ꯑꯗꯨ ꯇꯧꯒꯗꯧꯅꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯄꯦꯔꯦꯟꯇꯦꯜ ꯒꯥꯏꯗꯇ ꯑꯩ ꯁꯤꯃꯗꯤ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯦꯕ ꯄꯨꯛꯀ ꯑꯩꯒꯤ ꯀꯦꯔꯤꯌꯔꯗ ꯎꯔꯀꯥꯟꯗ ꯑꯩꯁꯦ ꯏꯁꯩꯗꯤ ꯈꯔ ꯁꯛꯈ꯭ꯔꯕꯅꯦ ꯑꯩꯁꯦ ꯃꯤꯅ ꯍꯥꯏꯐꯦꯠꯇꯤ ꯈꯪꯉꯝꯃꯕꯅꯦ ꯑꯩꯁꯦ ꯀꯧꯔꯝꯈ꯭ꯔꯕꯅꯦ ꯂꯣꯏ ꯇꯣꯛꯈ꯭ꯔꯁꯨꯀꯣ ꯈꯜꯂꯛꯑꯅꯤ ꯍꯥꯏꯕ ꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯡ ꯂꯤꯂꯥ ꯈꯔ ꯑꯩꯒꯤ ꯃꯣꯍꯣꯔꯗ ꯇꯧꯔ ꯁꯥꯟꯅꯗꯕ ꯃꯇꯝꯗ ꯑꯩꯅ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯀꯥꯏꯅ ꯈꯜꯂ ꯑꯩꯁꯦ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯇꯧꯐꯝꯁꯨ ꯈꯪꯗꯕ ꯏꯁꯨ ꯏꯅꯤꯡꯕ ꯌꯥꯝꯅ ꯏꯗꯤ ꯏꯅꯤꯡꯕꯒꯤ ꯏꯅꯣꯠꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯧꯈ꯭ꯔꯕꯅꯦꯕ ꯃꯤ ꯑꯃꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯇꯥꯎꯁꯦ ꯍꯣꯏꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅ ꯀꯣꯃꯦꯗꯤꯌꯟꯒꯤ ꯔꯣꯜꯁꯦ ꯌꯥꯝ ꯆꯥꯎꯕ ꯖꯒꯥꯅꯤ ꯍꯦꯔꯣꯒꯤ ꯍꯦꯛ ꯃꯊꯪꯗ ꯀꯣꯃꯦꯗꯤꯌꯟꯁꯦ ꯁꯤꯃꯤꯂꯔꯅꯦ ꯖꯒꯥꯁꯦ ꯚꯤꯂꯦꯟ ꯁꯥꯕꯁꯨ ꯑꯗꯨꯝ ꯈꯦꯠꯅꯩꯕ ꯀꯣꯃꯦꯗꯤꯌꯟꯁꯦ ꯑꯃꯨꯛ ꯈꯔ ꯄꯛꯈꯤ ꯇꯥꯔꯗꯤ ꯀꯣꯃꯦꯗꯤꯌꯟꯒꯤ ꯖꯒꯥꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯏꯁꯩ ꯂꯥꯎꯕꯩꯗ ꯀꯧꯔꯛꯄ ꯌꯥꯏ ꯃꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯑꯗꯒꯤ ꯃꯥꯒꯤ ꯀꯣꯃꯦꯗꯤꯒꯤ ꯔꯨꯝꯗꯨꯗ ꯀꯧꯔꯛꯄ ꯌꯥꯏ ꯑꯦꯖ ꯑꯦ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯀꯧꯔꯛꯄ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯀꯧꯔꯛꯈ꯭ꯔꯤꯅꯦ ꯇꯥꯎꯁꯦꯝꯅ ꯃꯤꯅꯥꯏꯒ ꯃꯌꯥꯝ ꯁꯥꯕ ꯉꯝꯃꯛꯈ꯭ꯔꯤꯕ ꯉꯁꯤ ꯁꯨꯋꯥꯠ ꯋꯥꯠꯇꯕꯅꯤ ꯊꯕꯛ ꯇꯥꯎꯁꯦ ꯍꯣꯏꯗꯤ ꯌꯦꯡꯉꯨꯅꯦ ꯁꯨꯝ ꯑꯣꯕꯖꯥꯔꯕ ꯇꯧꯕꯤꯌꯣꯕ ꯍꯧꯖꯤꯛꯇꯕꯨ ꯇꯥꯎꯁꯦ ꯍꯣꯏꯅꯁꯨ ꯂꯦꯝꯊꯣꯔꯛꯄ ꯑꯗꯒꯤ ꯇꯥꯎꯁꯦ ꯍꯣꯏꯗꯤ ꯄꯪꯁꯤ ꯁꯤꯖꯤꯟꯅ ꯌꯥꯔꯣꯏ ꯈꯪꯕꯒꯤ ꯃꯤꯅ ꯀꯤꯅꯔꯛꯄꯒꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯍꯣꯡꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯊꯣꯛꯆꯜꯂꯛꯄ ꯑꯗꯨꯒꯤ ꯇꯧꯕ ꯑꯩꯒꯤ ꯃꯣꯠꯅꯤꯀꯣ ꯁꯤꯅ ꯔꯤꯌꯦꯂꯤꯇꯤꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯈꯦꯠꯅꯩꯌꯦꯕ ꯔꯥꯏꯇꯔ ꯍꯥꯏꯁꯦꯕ ꯔꯥꯏꯇꯔ ꯑꯃꯕꯨ ꯌꯨ ꯊꯥ ꯍꯧꯔꯛꯄ꯭ꯔꯅꯦ ꯑꯩꯐꯥꯎ ꯊꯛꯅꯤꯡꯕ ꯌꯥꯎꯈꯤꯕ ꯏꯁꯇꯦꯖ ꯃꯌꯥꯝ ꯑꯃ ꯇꯥꯎꯁꯦ ꯅꯠꯇꯦ ꯅꯤꯡꯕ ꯀꯥꯏꯔꯛꯑꯀꯥꯟꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯗꯤ ꯑꯥꯔꯇꯤꯁꯇ ꯅꯤꯡꯕ ꯀꯥꯏꯕꯗꯤ ꯅꯨꯄꯤ ꯃꯆꯥꯁꯨ ꯃꯥꯁꯨ ꯇꯥꯔꯤꯀꯣ ꯑꯩ ꯍꯥꯏꯒꯦꯕ ꯑꯗꯨ ꯏꯃꯥ ꯍꯣꯏ ꯏꯇꯩꯃꯣꯏꯁꯨ ꯇꯥꯔꯛꯑꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯒꯦ ꯈꯪꯃꯤꯟꯅꯁꯦ ꯍꯥꯏꯕ ꯑꯥꯔꯇꯤꯁꯀꯤ ꯑꯋꯥꯕꯁꯦ ꯑꯉꯥꯡ ꯑꯃꯅ ꯑꯥꯔꯠꯁꯦ ꯇꯧꯖꯔꯨꯀꯥꯟꯗ ꯑꯉꯥꯡꯁꯤꯗ ꯄꯨꯡꯇꯣꯏ ꯇꯣꯏꯕꯒꯤ ꯀꯩꯅꯣꯝꯃ ꯂꯥꯛꯏꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤꯗ ꯌꯥꯝ ꯄꯤꯛꯄꯗꯣ ꯉꯁꯥꯏ ꯑꯣꯖꯥꯅ ꯍꯥꯏꯕꯤꯌꯨ ꯇꯥꯎꯁꯦ ꯍꯣꯏ ꯑꯩꯗꯤ ꯇꯥꯎꯁꯦ ꯅꯥꯅꯥ ꯄꯥꯇꯦꯀꯔ ꯑꯗꯨꯃꯥꯏꯅ ꯎꯏꯕ ꯑꯩꯒ ꯇꯤꯟꯅꯔꯛꯄꯁꯦ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯅꯥꯅꯥ ꯄꯥꯇꯦꯀꯔ ꯍꯣꯏꯕꯒꯤ ꯃꯒꯨꯟ ꯑꯃ ꯎꯔꯒ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯅꯤ ꯃꯔꯤ ꯅꯝꯕ ꯉꯝꯃꯤꯁꯦ ꯑꯗꯨꯁꯨ ꯁꯤꯒꯤ ꯃꯐꯝꯁꯤꯃꯛꯇꯗ ꯂꯥꯡꯉꯊꯦꯜꯗ ꯁꯨꯇꯤꯡ ꯐꯅꯌꯥꯝ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯅꯪꯁꯦ ꯂꯥꯡꯉꯊꯦꯜ ꯑꯣꯏꯔꯝꯕꯒꯤ ꯑꯩꯈꯣꯏꯁꯦ ꯂꯥꯏꯅ ꯀꯧꯔꯛꯄꯅꯤ ꯉꯁꯤꯐꯥꯎꯗ ꯄꯨꯟꯁꯤꯗ ꯁꯨꯃꯥꯏꯅ ꯍꯩꯄꯥ ꯁꯥꯕꯁꯨ ꯌꯥꯎꯗ꯭ꯔꯤ ꯍꯩꯄꯥ ꯁꯥꯕꯁꯨ ꯁꯥꯅꯤꯡꯗꯦ ꯅꯣꯏꯗ ꯑꯦꯗꯚꯥꯏꯁꯁꯨ ꯇꯧꯅꯤꯡꯗे ꯅꯣꯏꯁꯨ ꯅꯣꯏ ꯊꯣꯛꯄ ꯑꯩꯈꯣꯏꯅ ꯅꯣꯏ ꯏꯁꯩ ꯇꯥꯔꯛꯄ ꯅꯠꯇꯦ ꯑꯗꯨꯒꯤ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯕ ꯄꯣꯠꯇꯨꯅ ꯉꯁꯤꯐꯥꯎꯗ ꯇꯥꯎꯁꯦ ꯍꯣꯏ ꯀꯩ ꯍꯣꯏ ꯑꯩꯈꯣꯏ ꯃꯉꯥꯟ ꯍꯣꯏ ꯃꯌꯥꯝꯅ ꯑꯩꯁꯦ ꯆꯤꯡꯈꯠꯂꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯑꯗꯩ ꯃꯥꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯏꯔꯛꯏꯕ ꯑꯗꯒꯤ ꯇꯥꯎꯁꯦꯒꯤ ꯑꯅꯤ ꯃꯔꯤꯒ ꯏꯔꯛꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯀꯤ ꯐꯤꯂꯤꯡ ꯈꯪꯅꯕ ꯃꯁꯦꯟ ꯈꯔ ꯊꯦꯡꯅꯔꯨꯕ ꯑꯩꯁꯨ ꯍꯤꯡꯉꯤꯅꯦꯕ ꯑꯗꯨꯅ ꯀꯩꯝ ꯈꯜꯂꯨꯅꯣ ꯇꯥꯎꯁꯦꯝꯅ ꯆꯩꯔꯛꯑꯒꯁꯨ ꯑꯩꯅ ꯅꯪ ꯑꯃꯨꯛ ꯀꯟꯈꯠꯂꯛꯄꯅꯤꯗ ꯅꯪ ꯃꯤꯆꯪꯗ ꯂꯦꯞꯄꯛꯄꯅꯤꯉꯁꯥꯏ ꯑꯣꯖꯥꯅꯤ ꯀꯃꯦꯟꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗ ꯗꯤꯁꯀꯁꯟꯁꯤꯗ ꯑꯦꯀꯥꯗꯃꯤꯛ ꯁꯥꯏꯠꯇꯒꯤ ꯄꯨꯁꯤꯜꯂꯛ ꯇꯥꯔꯗꯤ ꯃꯤꯁꯦ ꯑꯍꯥꯟꯕꯗ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯣꯕꯤꯅ ꯍꯥꯟꯅ ꯍꯣꯕꯤꯁꯤꯅ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ 45 ꯗꯦꯖꯀꯨꯝꯕ ꯆꯠꯊꯔꯗꯤ ꯍꯦꯕꯤꯠ ꯑꯣꯜꯂꯦ ꯑꯗꯨ ꯉꯁꯥꯏ ꯂꯥꯛꯏꯕ ꯄꯣꯏꯟꯗꯤ ꯀꯩ ꯍꯥꯏꯗꯤ ꯃꯥꯁꯨ ꯍꯣꯕꯤ ꯑꯣꯏꯗ꯭ꯔꯦꯕ ꯏꯁꯩꯁꯦ ꯍꯦꯕꯤꯠ ꯑꯣꯟꯈ꯭ꯔꯕꯅꯦ ꯍꯦꯕꯤꯠ ꯑꯃ ꯆꯦꯟꯖ ꯇꯧꯔꯛꯄꯗꯗꯤ ꯃꯤꯁꯦ ꯉꯥꯎꯈꯤꯁꯦ ꯃꯁꯤ ꯑꯆꯨꯝꯕ ꯑꯦꯛꯖꯥꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯄꯥꯔꯛꯄ ꯊꯦꯡꯅꯩ ꯑꯩ ꯍꯦꯕꯤꯠ ꯊꯨꯒꯥꯏꯕ ꯍꯥꯏꯁꯤꯗꯤ ꯃꯤꯁꯦ ꯉꯥꯎꯋꯦ ꯉꯁꯥꯏꯒꯤ ꯃꯥꯁꯤꯅ ꯏꯁꯩ ꯁꯛꯂꯨꯔꯒ ꯏꯁꯩꯗꯨꯅ ꯃꯥ ꯆꯥꯕꯁꯨ ꯌꯥꯔꯛꯇꯕ ꯍꯤꯡꯕꯁꯨ ꯌꯥꯔꯛꯇꯕ ꯀꯃꯥꯏ ꯍꯦꯕꯤꯠꯇꯤꯗꯤ ꯅꯣꯡꯉꯥꯜꯂꯦ ꯏꯁꯩ ꯅꯨꯃꯤꯠ ꯇꯥꯔꯦ ꯏꯁꯩ ꯁꯨꯝ ꯉꯪ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯇꯥꯎꯁꯦ ꯑꯁꯤ ꯑꯣꯖꯥꯒꯤ ꯄꯣꯏꯟꯠꯁꯤꯗ ꯑꯃ ꯆꯤꯊꯔꯝꯃꯦ ꯑꯩꯁꯨ ꯃꯉꯥꯟ ꯉꯁꯥꯏ ꯆꯤꯊꯈꯤꯕ ꯑꯩꯅ ꯇꯥꯏꯃꯤꯡ ꯑꯣꯏꯕ ꯅꯤꯡꯕ ꯀꯥꯏꯔꯀꯥꯟꯗꯅꯦ ꯁꯤ ꯄꯥꯏꯔꯕꯅꯦꯅ ꯅꯤꯡꯕ ꯀꯥꯏꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯋꯥꯅꯦꯕ ꯁꯀ꯭ꯔꯤꯞꯁꯦ ꯏꯅꯤꯡꯗꯦꯕ ꯁꯀ꯭ꯔꯤꯞ ꯏꯔꯨꯔꯒꯅ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯇꯥꯏꯞ ꯇꯧꯔꯦꯕ ꯀꯩꯒꯤꯅꯣ ꯁꯀ꯭ꯔꯤꯞꯁꯦ ꯄꯨꯊꯣꯛꯅꯤꯡꯕ ꯍꯦꯜꯂꯛꯇꯣꯏꯕ ꯃꯥꯅ ꯁꯤ ꯏꯁꯩ ꯐꯖꯕ ꯑꯃ ꯃꯥꯁꯦ ꯏꯁꯩꯁꯨ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒꯤ ꯏꯅꯤꯡꯗꯕ ꯃꯇꯝꯗꯨꯗ ꯅꯪ ꯏꯔꯝꯕꯀꯣ ꯆꯥꯡꯅ
ꯑꯗꯨꯒꯤ ꯑꯃꯗꯤ ꯊꯣꯡꯒꯅꯤ ꯑꯃꯗꯤ ꯊꯣꯡꯒꯅꯦꯕ ꯑꯃꯗꯤ ꯊꯣꯛꯀꯅꯦꯕ ꯑꯗꯨꯒ ꯅꯨꯄꯤꯃꯆꯥꯒꯤ ꯊꯥꯁꯤ ꯀꯩꯅꯣ ꯃꯉꯥꯜꯗꯤ ꯇꯥꯗꯧ ꯂꯩꯔꯦ ꯑꯗꯨꯝ ꯃꯥꯁꯨ ꯂꯥꯛꯏ ꯑꯩꯈꯣꯏ ꯂꯥꯛꯑꯦꯅ ꯇꯥꯎꯁꯤꯕ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕꯗꯀꯣ ꯑꯣꯖꯥ ꯁꯤꯁꯤꯗ ꯇꯧꯗꯩꯁꯨ ꯄꯥꯟꯗꯝ ꯑꯣꯏꯕꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯋꯥꯠꯄꯗꯣ ꯋꯥꯠꯆꯔꯤꯕ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤꯅꯦꯕꯁꯦ ꯉꯁꯥꯏꯒꯤ सिनेमा तौबदसुने सिनेमा तौबदसु अखोय मंगामबदा हायरसेबा इमा इमा लेतबगी कप्पेबको इमा लेतबगी कप्प मतमसिदा गसायगी सिनेमा सिगी इमा से सि लेतबगी कपकने आर्टिस्टना अदा अखोयनो हायना आई पोपो इमा से लेतबगी कप राइटर ने इबदा यावदब डायलॉग यावनेबा यावनी अदु हपकदमने राइटर ने इबदी लोइन इरोयबा नोय माना ने नंग डॉक्टर तमिंगे मनुंगा दे नंगना अमा तोगे अदु तौगे खन खान इमान नोंदा थौना पिरखिबा वहाय अमा नि दिले मने बुंगो कन होनो मा होय चरा हेलसु नंगी सोयदनो पिरकनी नंग काइन किगनो होनो हायबा यावरमने अदु निंसिंगा कांदा इमा से ता लेरम कांसिदा वाना लापो इमा नत्रा वाना लाखरब इमा से माने चागदबसे चादना अखोद पिजा लाखरबा नोई मफांगी सारो आई पिजा गदबा आई पिजा रगा लाखन माने चादो चारक्तबा मागोदा वाटपा अइना कया खंथरुदबा अद अइना खंगकप मतंदा इमा से सुगम मयाम वाला लाखरनिको अद आई हुजिक डॉक्टर होइरे आई तोलो सियों फंगनी अदे आई इमा से बिल्डिंग फजाबा मदा आई मागी रूम कैका अदुगी फजना टॉयलेट अदु अदाला गाड़ी फजबदा माना ऑटो दा चलमदो आई गाड़ी असिदा पुनी को आई आसामदा लेजरे अदुगी इमा ngasi na ताले करी नंग तोरि कैदु अदु नंग कैदु नंग तोरि कैनो अदि आई अदु मयाम तो हार काने आई थन नंग कैदु पीलाय नो त मगोन सुलाइ अदो असि सुमाइन सागत मिनार का अदो गदी ngसाइगी आई मादु सिबई नत्रा वखम इंजनेनी अजेदा जामे मदु मान रो जिगे अखोइना तानिंग इसे नंग कोन तानिंग अनो गुमरा नंगी स्टाइल आई बदि जिगे नंग याम माले स्केल के गा दि चुम माले आई वखन दि अदुसु ऑलमोस्ट कैनो ने माइ की से फोंगी त्रि बाबा फोंग्र बाबा आई गामदा सेमिनार बम दिले सलो दि दु दास सेमिनार दास के रिकॉर्ड स्केच लौगो हरमगा कैनो तो कायदा दाबी कीदा